Iran Nungi Yuk Matamgi Fibamda Hanjinhallagani Donald Trump Iran gi mathakta sathariba lana sida US military gi pandam phanglagani haina President Donald Trump laibak miyam da piba warol amada phongdokre US amasung Israel na Iran da landa khiba tha ama mapung phakraba matungda pikhiba warol aduda mahakna haikhe US ki matik mayai pumnamak sijinaduna Iran bu Stone Age ki matamda amuk hanjinhallagani Operation Epic Fury hek hobadagi pandam phangdriba phawba makhata na hona khigani haina phongdoktuna lakhe Haujikti American military gi pandam phangadaba matam naksilakle US military na sathariba campaign asigi khwaidagi maruoiba pandam de Iran gi missile facility pumnamak amanga ta thoganba missile semgatpham mang takhanba security infrastructure amadi navy ga mari leinaba thabak thoramsing mang takhanbaga loinana nuclear khulai amata paihandana bohona bahai vasine Television ki kuthangda laibaki mafam pumba sandoki bawarol aduda mahakna hai lakadoriba chayol ani gi manungda Washington na Iran da khwaidagi kanba mawongda attack sathanaba thawrang lokhatlai chathagadoriba attack aduna maram oiraga Iran bu nungi yukta amuk hanjinhallagani West Asia da hojik soknariba lana sina maram oiraga Iran gi matik mayai ka hena hanthalle haina palladuna mahakna haikhe Iranian Navy amasung Air Force ki mapangal angak phangna sontharakle Maruoiba luchingba kaya marum hatpa ngamle Islamic Revolutionary Guard Corps maming khaktagi oina leire mamangda sokna khiba lanfam singdi sahi kaya supna sokna khe adubu handaki lana sidi atenba matamgi manungda loisinbaga loinana US military na mai pakpagi phibamda leire haina su mahakna phongdokhe puwari da thokhiba lan singi matangda mahakna haikhe malemgi ahanba lanjaugda sahi amaga tha taret hen lan sokna khe anisu balanjaugde sahi ahumga tha nipan hen sokna khe Korean War so sahi ahum hena sokna khibaga loinana Vietnam War de sahi taraga mapan hena sokna khe matamdu ta sokna khiba langa Middle East da hojik US ka Iran ga sokna riba lana siga yamna sauna khena balai marup mapang oi balaibak singna nangli bawa ba pumnamak kohanna wagi pandamda Iran bu mapung phana maithi ba pina ba thawrang tawri haina su mahakna phongdokhe Strait of Hormuz thingjan khibagi matangda mahakna hai Iran a thau puthok posin tawba thingkhrabasu US ki thau amadi gas marang kaina lei haikhe